Lamjingba Group ki wathok loidri investors sing naune irang horokadori Lamjingba Finance ki mathakta lengang na atubada action lokhat pitagadi investors sing na akan makhongjong changsilagani hairi loinana Lamjingba Finance Group ki board of directors natraga masak khangdaba kharana haujiksu chalaiduna leiriba Lamjingba Finance Group ki masalo shang oiriba Tom TV Lamjingba Hospital Kangla Food Lamjingba Brick Farm asisu kanana karamna chalairibano haiba mari leinaba loisangna thigatpiu amasung marik chumba report competent authority da pikhatpiu haina ngasi all Manipur Lamjingba Investors Group na demand tokre adik Tom TV Lamjingba gi ni times of ko bayang na kambiram gani adiki Lamjingba hospital odi maming othoga salairi adiki Lamjingba Brick Farm maming othoga hayokta salairi kangla food salairi masi ai koi da di Lamjingba si kai gre na ko investor mayam di moina nam thak to da ko gi percent amount but bidre aduga sigi salai si ojit kana salai ge